मोई मरक्ता कासारोम दगी अखोगे ब्रिटिश की लानमी मरक्ता यावरक पमितेलोन ngang dum yawi moina haibada pause sumain to nak se shoot at site ni aduga khudakta halo haibani ot laga neiraga halo haibani haibani sing basi khange kha matum da thambal bibina moida kanbina ba haijai ado yade yadan to budagi di kanu to bani ahan bada dasu sadar si makhong si namakak na ba honar pasida thang haigalak pasida makong ka on to wasida magi majaningol ani sigi manungda majaningol ahan ba sanahan bi sidi nupi ama oibagi yamna polite oi ba haigadra akhogi kari haitare nupi amagi character aduga majaningol ani suba sanatombi sidi nupagi mawongda mapangal khara phaba aduga singmakta khaira jumane he khayan ba ade isai sakpada ju kaya hainada ba haitare ma jinu padong to ba ana thang ta su khara dum taman ba matam dugi haitare aduna tawbasida mana magi apok pa da su Sardar da haitharak pa thang asi munlaga akhoge British ki sipai gi mathakta amok mana thang sina attack tawna ba honarak pa sida atopa sipai amana akhoge nupi macha sigi mapam bom da nomaina kapna palaga masi lemaida ture matung sida akhoge British ki sipai sing da makut halli haidana saw kharaba British sipai sing sina machaningol ani si masam punchalaga mai tharaga adumai tawtana mapa gi mamang da hatli ado mapa si kem to ngamdre maram di makong nama ka moi makut tarabanina adubu akhogi sagi luhong bagi isai tambi gi bagi kari haidari isai sing tamgi khunu maingo baga haibase background da tahalaga yamna mapa si ningjanga pa flashback ta tawre ga adamaina aroiba senside da tawi aduga mapa sibuna akhogi puri rombo khonang hom bhawo puraga adudagi minan manga kudingi akhogi poyada aduga akhogi oja bikul chandra sharma gi pandit akhogi khal chandra gi adugumba documents in the panbiram gi matung ina automatic ka aga lanthoga hatli haiba sigi wari symbol asini drama sida ujari basi samsam na hai matamda aduga thambal bibi asina akhogi machanpi ningol aniga attack tawnar pas degi thang munar pa khonar pas da mana miyam gi akhogi maitai ningol hai maitai nupi gi culture si synthesize tawtana pangal ningol sing da su mogi luda ida tong da ojik su tawri basini ojik matamda mara pai bi maibel sing si maitai gi dana te pangali so mara pai bi mayama leiri basing sini ajo nupi gi thauna haibadi lamdam sida manipur da akhogi pangal ningol singna pangal nupi singna lori ba role asiga chap manana mahagna kempe mayam da lauraga lekai da tanana ba mayam tholo hojikan kangsiga khingdana tawri basigi mong da mana law khongaga akhogi imong manung loina hale mayam kanbi mayam tholo kholo akhoi thengnar se han lauraga chen basida masu sipai singna tanaraga nomaina kapada ma palaga lari kharadana akhogi khaitang khena ba mana akhogi poya kharadana kano tawi moisi mama se jo yauna nupi ohum hatli Dasu Sardar jo hatli haina i kharadana magi nupi na soaga nomaina palaga chenthoki nanthoki haibasine ado oja bikul chandra sarmana hairam matung ina khara elaborately mana detail da panbiram bagi matung ina akhogi thambal bbsc soaga hinghawi haibani ado oral history da haigadra akoina sum magi thambal bb gi Dasu Sardar gi chada nauda se kada da leiri bage nomitu da de loina tumna hat kharabani magi mana in khol si kanada sinaram bage haina serenda sethari baduni adubu thambal bbc hinghauraga Dasu Sardar gi mamanaba makoiga punna seletaga larika taminarapa masu maulubigi certificate ka pairaba lamdam sida inkhalaliba matamdu da maulana singkarikragi movement si leitraba matamda urdu arabic si tambinaba siwaida sum leiba maibaga su saba haijagadra akogi local practitioner haibatai doctor gi medicine gi chawkhatring ida matamdu da mana masingi naturopathic gi lying tabiz iraga kholaga akogi Allah gi kalam sing masigina tawraga lying bagi adugumba practitioner ama maga thenaradana mabu kanbiraga lying biraga pharaba matungda akogi Islam gi context ta kana leijadraba nupi amasi magi punsi si makata na sustain tawna nabagi dam magi ani subi nupi oina adum leihoraga magi chada nauda sing adu ngasi phawba hauji akogi ikai khomnajariba hanna tongan ba akogi
department da lewira ba thabak ta gi pothara ba IS officer ko gi MS setter haibasi makoi si thambal bi gi sada nawda ne hauji ayala bukta makoi se mayum palaga lagi de hain takpi madu gi sada nawda sing lei moina liba wari adumakti drama se da written document nataba kai de drama se da koina hapsete only akoi iraga thanamba puya da karida haibiramba sing adu khatani adu haijaning ba wafam amana mahaki yamna chauna ka thokpa tikendrejat ke lefam haidokte haibagi mabu informer ni haibagi maralda Hatkhiba nupa asigi aikogi wari asi pandaba yadaba dagi haigadra ayamba history ki larik singda ai physics ki science ki mahiro ema ojarbasu lila asi pankhana ba hona bada drama asi oina na ba ina na ba hona bada puwari ki history ki larik mayama pajaki aina ngasai panjagi ba larik kun gi mathakta reference ta pajare ado masi pajaba matamda larik ayamba da loinamakta haijaba tai Dasu Sardar gi wafam magi matang si maming mathadi adum palamba adubu line ani sentence ani yamabada ahum masidagi henadi ipan panbiramde oza b kulchandra sharma gi larik tadi kharage hena elaborate na adum panbi adusu paragraph ama gumbagi mawongda thambirambani aduna akoina sum yengjaba matamda study tawja matamda Dasu Sardar haibasi akoigi yam maru oiba freedom struggle da manipur gi ningtam bagi lal hauda akoigi british ka sona ki ba lan pham du da yamna choba role ma mak lodr ga su jobraj tikendrejat pu kanna ba hona bada thawaina pontha oiki haibasi madi yamna mayek senge